Standard Robert School gi mahiroi nupi macha ama laikhidabaga mari leinana misi asigi mayokta semkhiba JSC na kauriba pung 18 gi ban na Manipur gi mahausa gi punsida chauna akaiba pikre. Standard Robert School gi Kester Police na fazan kiba JSC amadi club ki member thadurak tabdagi JSC ki convener yauna thangoi ban gi miyoi tara police tamakoi busu fazan biro haiduna surrender tawkre. Postmortem reporter Standard Robert School gi lekhidrabi mahiroi asi thauri yanbadagi sibani haiba khangle miyamna investigation da mating pangbiu haina IGP Clay Khongsaina update tawrakli. Top Sifai Thongkhong Lakshmi Bazar da laiba Royal Academy of Advanced Learning gi boarding da laiba class 10 da tamliba mahiroi ama school gi manak da laiba pukri ama da siduna leiramle. Amasung India the Citizenship Amendment Bill chanahanba yaroi haina Manipur people against Citizenship Amendment Bill manpack na Governor gi khutangda Prime Minister the memorandum pisinkre haidi. Member kurumzari adum yengbiri bus impact news ni ai khanbam thoina henbi hauji pungja sipabu gi maroi babawsing miyamda bizari. Standard Robert Higher Secondary School gi mahiroi nupi macha ama laikhidabaga mari leinana misi asigi mayokta semkhiba JSC na kauriba pung 18 gi ban mapung phana sathari. Lambi da passenger puba gari chena khide lalolite ki maroiba mafam sing khuntak tan sikhi. Mafam kayada miyamna lambi thingki amadi wakat mifam sing chatakhi. Ngase yu pung 5 dagi ahing nongyai pung 30 fawba kaukiba ban asina maram oiraga mahausa gi punsida chawna akaiba piri. Imphal gi maruiba lambi singda lanai gari khara khaktamak chatpa natana passenger gari amata chen khidabagi mami lakhi. Imphal gi mafam ayambada masing yamlaba police personnel singna mathau tawduna checksin na ngak seli. Laloleti ki khwaidagi chawba mafam oiriba khwairamban kaithel pauna kaithel amadi thangal kaithel gi dukan sing thong lonakhi. Imphal West ki Lamphel Police Station gi manung chanalaiba sana kaithel da ban sagatpa singa police kamuk nakre. Police na ban sagatpa sing tan khaina ba tear gas cell kapada mioi ani asok apan nangduna remst pukhatuna laika nakre. Soklaba mioi ani adudi Lamphel sana kaithel dagi morang them ibochauba amadi KH thoibini. Loinana ban sagatpa mioi ani amasu police na phagat khre hairi. Standard Robert Higher Secondary School gi mahiroi nupi macha ama laikhidabagi matang da semkhiba JSC na kauriba Manipur ban sagatpa singna Chief Minister N Biren amadi school founder Landhoni gi mitam mai thakre. Mitam sing adu thangmai ban thau ground gi mamang da ngasi nuthil pungmari makhairom taba matamda yamlaba miyamna thau club tagi tholaktuna thakibani. Mai thaba horakpada Imphal West Police gi masing yamlaba personnel sing laktuna tear gas cell kaya kaptuna tankhai Khongjangloy singi maikai da gisu police tam nanung na thomlakpa amadi nauri kablaktuna nakal ani gi marakta chawna mungnakhi makata na changsilakpa khongjang da police na laksana ba hona bada khoyathong da police na tear gas cell kapada polem lekai da leiba yambem ibeton gi mayum da tasanduna pokhai bada pikliba angang ama nakong yaisin badagi imung manung na penda ba fondorakli nakalamorom da soibum lekai amadi chawkhat Thaurang Nupi Loop Wangkai Kunau Women Development Committee amadi Hata Jenims Road Maira Baibi ahum na khutsam naduna Standard Robert School gi founder Landhoni gi mitam so mai thaki
Standard Robert High Secondary School gi mahiroi nupi macha ama leikhidabaga mari leinana misi asigi mayokta semkiba GSC na kauriba Manipur pomba gi pung 18 gi general strike asi sagodladuna Imphal East gi Nongpok Sanjenbam Khunau Community Hall da lekai asigi club amadi meira paibi singna lambi thingduna Chief Minister gi effigy mai thake Kongba Makha Nandaibam lekai dasu Jongani Development Relief Organization sinduna misi asigi mayokta wakat mi phamkre Sagolban Sayang Kurau Makong dasu lekai asigi Women Development Committee na JSC na kauriba pung 18 gi general strike asibu sagoladuna lambi thingbagi thabak chatake Kakching district ki wabgai awang lekai dasu lekai asigi maira paibi amadi walida club nasu misi asigi mayokta wakan mi phamkre wakan mi pham adida misi asigi achumba langla langzil athuba matam da putho we want justice haiba kholau kaya lauki Pung 18 gi ban manungda school asigi headmaster amasung founder gi manaw nupana ban sogot pasingda athiba wahai wata ngangduna nupi da khut thage toram le hairi thodok ase ngasi numit yung matung pungkhai amarom chatpada school asigi mapamakta da thokibane ban sogot pasingda athiba wahai wata ngangduna nupi da khut thage toram liba myoy sing adudi kiamgai maning lekai dagi headmaster oiriba loken amadi founder gi manaw nupa longjam suranjoy ni hairi Togdok Tokpam dagi Pangba Pauda Langtabal Amadi Kiamgai gi miyam na ban tauringaida school dagi tholaktuna phajadaba wahai wata sing asi sizinnarakibani Tanjada da police kangbu ama laktuna makhoi anibu school manung da pusankhe Nakalamaram da thogdo asida chenari bamioi ani asina miyam da ngasi fawbugi manung da lale haizadrabadi akanba mawong da khongjang changsilagani haina mafam asida ban sogalamba singda Impact News da phongdorakli ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤꯉꯩ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯀꯟꯅ ꯃꯁꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯁꯨꯃꯥꯏꯅ ꯌꯥꯎꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯃꯇꯥꯏꯗ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠꯀꯤ ꯒꯦꯠꯇꯒꯤ ꯍꯦꯗꯃꯥꯁꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯣꯀꯦꯟ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ KYPCꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯣꯡꯖꯝ ꯁꯨꯔꯟꯖꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯅꯪꯁꯤ ꯇꯉꯥꯏ ꯐꯗꯅ ꯈꯨꯂꯣꯟꯅꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯇꯧꯔꯤ ꯅꯪ ꯐꯥꯎꯕꯅ ꯁꯨꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯈꯥꯡꯉꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯅꯣ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯗꯣꯝꯕꯤꯅ ꯁꯤꯡꯅꯔꯀꯥꯟꯗ ꯇꯧꯔꯝꯕ ꯑꯗꯨ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯑꯩꯁꯨ ꯀꯀꯥꯕꯨ ꯔꯦꯁꯄꯦꯛ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯈꯨꯂꯣꯟꯅꯕꯅꯤ ꯌꯨꯝꯗꯒꯤ ꯌꯦꯡꯉꯛꯄꯗ ꯁ꯭ꯇꯦꯟꯗꯔꯗ ꯋꯥꯠꯁꯤ ꯎꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯉꯥꯏ ꯐꯗꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯈꯜꯂꯀꯥꯟꯗ ꯉꯁꯤ ꯌꯥꯎꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯌꯥꯎꯔꯛꯄꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯅ ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯀꯥꯏꯅ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯕꯨ ꯃꯈꯣꯏ ꯈꯛꯇꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯝꯕꯗꯨꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯔꯤ Misi asigi achumba langla langjil puthokuna mara laiba miyoi sing matik chaba chairak piyo haina singjamai lesang them lekai okram lekai amadi mayengbam lekai gi mera paibi gi mihut singna Manipur Legislative Assembly gi speaker oibatanatana constituency asigi MLA su oiriba yumnam khemchan da taksankhre singjamai yumnam lekai da leiba speaker gi mayum da mera paibi sing aduga Unaba aduda matam khara changjarabasu mara leiba miyoi soidana chairak pigani haina speaker Khemchan na thazaba pirakpaga loinana miyamgi asauba phathanabasu appeal tawrakhi hairi JSC na Manipur pumbagi oina pung 18 gi kaukhiba banbu sagatuna all tumbuthong gi Brahmapur nahabam rom thangba maikaida lekai adongi nupi mayam thoraktuna achat awok sing thingkre Bamon lekai gi livestream lerak mapadasu lekai adongi miyam thoraktuna lambida uwa phaijanduna achat awok sing thingjanke adumoinama ana ayek dharma karmana chingba atai emergency service ti thadokhi nakalamromda new tumbuthong gi Brahmapur aribam lekai amadi Laipubam lekai rom thangba maikaida lekai adongi nupi mayam thoraktuna lambida uwa phaijanduna achat awok sing thingki adubu yamna nungaitaba thodok amada Impact TV gi staff ni Hyderabad fawbada athiba wahai sizinaduna press oirasu satpa yaroi haiduna lambi aduda chalhankhide Ngasi ayuk pung manga dagi ahing nungyay pung 38 fawba punna pung 18 gi Manipur ban asibu sagot laduna kay samthong irom pukri mapal kwa kaithel moirang purel ngana pithong khagempali panthak khagempali pankha kay samthong ahanthem lekai kay samthong elangbam lekai kay samthong top lerak kay samthong laisom lerak
Tera Lokrakpam Lekai, Uripok Senam Lekai, Uripok Achom Lekai, Naurem Thong, Uripok Yambem Lekai, Sagolban Bizoy Govinda Lairinjam Lekai, Sagolban Tera Ingudam Lerak, Singjamai Tokchom Lekai, Kakwana Chingba Mapam Kayada, Wakan Mipam Singh Chataki. Pikliba Mahiroi Nupi Macha Asigi Misi Asibu Awang Batak Talamdam Asigi Miyam na Yaningde, Haibo Wakat Mipam Singh Asida, Saruk Yakiba, Ima Singh na Pendaba Kolau Singh Lauki. Liwa Road Maibam Lekai Bokul Makung Dasu Mapam Adugi Maira Paibisingna Ngasi Kauri Baban Asibu Sagot Laduna Wakat Mipam Sataki. Luina na Atubu Matamda Achumba Wayal Putu Haibana Chingba Iba Play Card Sing Sizinaduna Marile Never Sing na Chenava Sing Cherak Piu Haina Demand Toki. Tensid Road Dasu Moirang Kampu Amadi Top Ki Apun Bamera Paibising na Lambi Tingduna Wakat Mipam Pamki Achumba Langlalang Zil Panghalu Haiduna Kolau Kayasu Lauki. General Strike Asibu Jiribam Daleba Student Organization Mera Paibi Amadi CSO Singna Sumapung Pana Sagut Kre. General Strike Sagutpa Mahiroi Singna Ayuk Angan Badagi Hauraga Assam Amadi Jiribam Border the Ladybird Thongda Makal Amataki Gari Jalhan Kide. Jiribam Daleba School College Bank Yauna Jiribam Gimaru Ebala Lolitiki Topam Oiriba Ziri Kaitel Thonglon Ki. Lambi Dami Chanakide, General Strike Asana Maram Oiraga, Guwahati Dagi, Imphal Tamna Tholakpa Bus Mga Taruk, Imphal Chatpe Yadana Jiribamda Panduna Lady. Thobal District Su General Strike Asigi Mami Chawna Take, Lambi da Gari Chenakide, Lalolitiki Mapam Sing Thonglonaki, Mahiloishang Amadi, Office Sing Thong Hangnakide, Yaidipok, Wangkem, Kekman, Kaibung, Jarangpat Yauna, District Asigi Mapam Kayada Miam na Tolak Tuna Kongjang Changsan Ki. Adumoy namag, Pamdaba Togdok Topagi Paudi Late. Nakalamarab the General Strike Asigi Manung Chennai Imphal Dimapur Lambi Gitongan Mapam Kayada Pak Sana Wakat Mipam Pamkre. Wakat Mipam Gisaruk Ama Oina Kongampat Mantri Lekai gi Rural Market ki Kongampat Daleba Tongan Club Manga Amadi Mera Paibi Sing na Wakat Mipam Pamke. Wakat Mipam Aduda Misi Asigi Achumba Wayal Putu Maraleba Mihat Padan DPU Amadi JSC gi Phazan Kiba Mihur Sing Thadu Haiba Kholau Kaya Lauke. Awang Sekmai gi Kausing Leima Mamang Dasu Apun Bas Sinmi Lup Awang Lekai Kangla Tombi na Sinduna Lambi Tingba Amadi Wakat Mipam Pambagi Tabak Chataki. Kanglatombi Bazar Dasu, Kanglatombi Apun Bamaira Paibi, Lup na Sindra Misi Asigi Mayok ta Wakat Mipam Pamki. Wakat Mipam Aduda, Maitei, Nepali, Kuki, Liang Mai, Nichingba Furuf Kaya Gimiyor Sing na Sarukyaki. Wakat Mipam Aduda Misi Asigi Achumba Langlalang Zil Hauzik Fauba Puthokpang Amdriba Asi, Manipur Lengak, Asibu Lengak, Asiba Lengak Oidabra Haina Kolau Kaya Lauki. Minister gi Kendra ama Oiriba Khabam Lamkhai Dasu Lekai Asigi Maira Paibi Kayana Lambida Phong na Thoraktuna Lambi Tingbagi Tabak Chataki. Hangangi Panthobi Lekai Dasu Hangang Apun Banupi Lup na Sinduna Wakat Mipam Pamki. Wakat Mipam Adu Dasu Manipur Lengang Nangasi Fawba Misi Asigi Langlalang Zil Puthokta Lesin Bayaning De Amadi Asumba Puthong na ba Lauriba GSC gi Mihur Singh Phazan Bayaning De Haina Thaba Play Card Kaya Sizinaki. Baby Snan ngasi lay kidraba matungda adugumba July ki tang 19 dagi lay traba ngasi phawboda manaman in naidin tumina lay thokpa haibase akhoi praja punama ki thamoina pende haibasima mayam da khoi hainingi pham kolaga leiba pham gidongta lautanari ba punamakna adu adagi wafam thadok pir haga mara lebase dan dipina honna biu aduga ngasi hoji hoji laiba jenda laiba mi thadok yaroi thadok potar juma mahak dandi matungina marangi matungina phasi daro halo ti bibisna gi misi sida jenari ba mi hat paje ta singna puthok piu piraga matik chaba dandi do pibiyo ba tari gumba moina sarkasna dandi se piba ngamaroi hargadi praja ai khoida sinabiu praja ai khoina moi matik chaba khoi bijage senang han puthok yar ba sei mi hat gi posi moi diling tiktis to na sai matam tindan biji khitang khoi nuai jadana amadi sagi satra Sati memang marah lagi tu memang masih lagi tu panggilan ngasih mau school tinggal tu tahu posi si tahu betul tak sih aku jaring tu pergi kunjung aku jangan jawab ni aduh kalau ini na.
Khongjang asigi serugama oina Imphal West ki Phaidinga da su nomongi oiba sintha leptuna khul asigi nupi lup amasung club sing na sinduna wakat mi phamduna nupi macha asigi misigi achumba wild tawduna mara leba sing cherak pina naba demand tawki coordinating body Kuraiga Lekai gi club amadi mera paibi lup singi mityeng makhada misi asi sarkar na athubada langla langjel puthokduna mara leba misak cherak pibiu haiduna Kurai lamlong bazar Kurai Thweding jam Lekai Kurai Tourism Lekai, Kurai Popular High School, Kurai Laiwangma, Kurai Ahongai, Kurai Tarodevi Lampang, Kurai Salanthong, Amadi Kurai Haikrumakong, Damiamna, Wakat me Pamki. Amaram da Langol, Housing Complex Tasu, Mapamasigi Nupi Singna Leki Drabi Nupi Macha Asigi GSC na Kauriba Manipur Ban Sogaladuna, Lambi Tingduna protest Tokre. Kongpal Khetri Lekai, Kongpal Chanam Lekai, Amadi, Porompat Muslim gi mera paibi Amadi Miam na Misi Asibu, Yaning da Bufung Doktuna, Mara Labor Sing Kudakta Paduna Cherak Piu, Achumba Wail Putu Haiduna Porompat DC Office Manakta, Porompat Lambi Tingzinduna, protest Toki. Amaramda, Lamfel Sana Ketil Dasu, Mapam Asigi Miam na Wakan Mipam Pamduna, Leki Drabi Mahiro Nupi Macha Asigi Achumba Wail Putu Haiduna, demand Taurakli. Bisrapur district ki Kainau Thongkhong Imoinu Kaithel dasu standard Robert ki Mahironi Pimacha gi Messi the Chena Bacherak Piu amadi police na phakhiba JSC gi co convener amadi member sing thadu uhaiduna wakan mifam chatake apunba mayai kaba chinjak thingbulup Kainau amadi women welfare organization kanglei pak kapuna khutsam naduna wakan mifam phambada natana bansu saugatuna lambi thingbagi khongjang changsan ke Banna maram oiraga mafam aduda dukan sing thong lolhan ke lambi da gari chatnakhide. All Manipur Students Union AMSU Kakching District Committee na Wabgai Awang Lekai Youth Development Association Walida Amadi Lekai gi Maira Paibi Singa Khutsam Naduna Wabgai Awang Lekai Community Hall dasu wakat mifam satakre. Mifam aduna mahiroi misi asigi Achumba langla langjil athuba matamda puthu mihat padandi piu haiba kholau kaya lauke Imphal ki Lariging Bam Lekai dasu Maira Paibi Amadi Laifam Khunau Maira Paibi Singna Lambi Thingduna wakan mifam phamke Jingmerong Mamang Lekai Community Hall dasu Jingmerong Maira Paibi apunba Nasinduna wakat me pamkre loina na chingmerong kabui khul women society nasu khul asigi changpham da wakat me pamkre miada sigi aseng belangla langjil puthu o haiduna wakat me pam sathakre wakat me pam adu ngasi singjamai wai khom lekai mamang nongthang leima maira paibi na sinduna chathakibani mifam adu da lekhidrabi mahiroi asigi misi adubu yaning da bafungdoke Singjamai Bhagyavati Lekai dasu mafam adugi mera paibi ima ibel sing namisi asigi achumba langla langjil athuba matam da lengak na puthu mara leiba mioi sing matik chaba jerak piyo haina wakan mifam sathakre Imphal East District Sawom Bungi Manung Chanalaiba Lamboi Khuldasu Iraima Imagi Lambi Thingduna Wakat Mifam Sathakre Moral Reformation Club Lamboi Khul Lamjing Nupi Kanglop Amadi Lamboi Khul Development Committee na Punna Sinduna Misi Asigi Langla Langjil Athuba Matam da Puthu JSC gi co convener Athuba Matam da Thadu Haiduna Wakat Mifam Sathake Uyumpok Women Welfare Association Uyumpok UDC Amadi FUC Uyumpok na susinduna mafamadugi mahiroi sing yauna wakat mifam sathakre mifamadu misi asi yaning de athobada mi hatpa puthoktuna ahak pachairak piu haina thaba play card sing sizinaki Pung Taramapan gi General Strike assist Sogatuna Langol Housing Complex Type 2 Langol Chingmi Tami Apunba Imalub Langol Apunba Maira Paibi Amadi Club Sing Nasinduna Sit-in protest Tobagaloina na Lambida Uwap Paisinduna Lambi Achat Awok Thinki Moirang subdivision na konba mafam sing dasu ban na maram oiraga mafam adugi mahusagi punsida chawna chaithing piki lambi da ban sogatpa sing thoglaktuna achat awok sing thingki marui bakaithel sing
hangankide dukan sing thong lonaki subdivisional headquarter de leba lenga ki loisang sing kanakide district police na pamdaba thokdok thoktanaba subdivision asigi mafam kaya da ngak senbagi thabak chathaki Amarom da mayang Imphal Bazar da su mayang Imphal gi apun banupi lup na mapung phana general strike asi sagatki magi no magi sinthalep tuna dukan amata thong hangna khide lambi da gari chalhan khide we want justice mihat pacherak piu haibana chingba kholau kaya su lauki Standard Robert High Secondary School gi Mahiroi Laikhidabaga Mari Lainana Semkiba GSC na Manipur Police na Joint Action Committee amadi Thangmiban United Club ki Thaupuba Sing condition amata yaudana ngasi August ki tang mapan gi ayupung tara fawbagi manung da thadura u haiba demand thabak oina pangthok tabadagi GSC ki convener yauna mioi tara police tamakoi basu phazan biro haiduna surrender tawkre ngasi Police ta surrender tawkiba mioi sing adudi GSC ki convener Thingam Chitranjan, GSC ki member Thongbam Basanta, Khundrakbam Shyamkanhai, Thongbam Sivadatta, Samjet Sabam Rabi, Naurem Santos, Sagol Sem Basanta, Thangmeban United Club ki General Secretary Haishnam Foreign, member Konsam Babul, Sapam Pakpini. Ngasi nungtil Thangmiban Kendra gi miyam ga loina na mioi tara asana police ta surrender tawki ngasi surrender tawbada yaukiba sapam pakpi na haikibada mahiroi nupi macha ama lekhidaba asiga mari leina na ngasi fawba langla langzel amata puthokpa ngamdaba haibasi lengak leitabaga chap manare ngasi dagi hauraga lengak ki thawong asi pendaba phungdoktuna ahan batangka ki oina mahak yauna mioi tara police ta surrender tawbani phungdokki Ebi sana mihat asigi matang da ngasi bawada Manipur government na langla lanjin puthopang ngamdre ngasi tharaga numit kulhumdoni sure manamaduna Manipur government si leitabaga sammanare aduna Manipur da leiriba miyam amadi civil society amadi imalop singna jail da changjan bai ba khongning ngasi dagi hokjarabani ebi sana mihat asigi matang da Nakalamuram da Kanchipur da leba Standard Robert High Secondary School gi mahiroi nupi macha ama laikhidaba adu postmortem report matungina ngaksam da thauri yanbadagi oirakpa asphyxia hakchang da oxygen fangdabana sibani haiba wafam leire police ki maikai dagi misi asiga mari leinaba aspect khudingmak thazan humzin bagi thabak chathari police tamiyam na thazaba thambiu haina Manipur police ke IGP Clay Khongsaina appeal tawrakli Nakalamuram da mahiroi misi asiga mari leinana Imphal West Station Police Station gi Maikaidagi IPC gi Section 302 Murder 305 Abetment of Suicide yauna tongan ba angle singda thizin humzinle ban yauna miyam gi ihau leiba asana police ki investigation da yamna chauna apanba ohele miyam na police ki investigation da mateng pangbiu suggestion pumba launa na ba police na thong launa hangli haina Imphal West ki SP ke Meghajandrana appeal tawrakli Bauprada leba Imphal Police Station gi conference hall da Paumir Singa unaba amada IGP Clay Khongsaina haikibada Laikhidrabi mahiroi asigi misi asigi matang da postmortem amadi forensic examination anirak tawba laikre postmortem anirak tawba asida doctor na Laikhidraba mahiroi asi hanging tawbana maram oiraga asphyxia na sibani haiba report piba leire Adubu Laikhidrabi mahiroi asigi mama mapa oibasingi request ki matung ina misi asi IPC 302 murder hapsinduna thizin humzin badamateng oinana ba haiduna checksel thorang lokhatle misi asigi matang da school authority gi maike degi asoiba negligence leibra haiba khangtokna ba school asigi warden ani school asigi mapu landhoni machanupa yauna mioi manga police na phaba laikre Police ki investigation ki saruk oina Laikhidrabi mahiroi asi broken family dagi lakpa ayamba matamda matomta leiba mahiroi ni haiba thengnare misi asiga mari leinana mama mapa oiribagi ningthina examine tawba changli full information ama loba tangai fadri fiba masida miyamna amadi JSC na police ta mating pangbiu misi asigi achumba langlalang zil puthopada mating pangbiu haina IGP asana appeal tawrakli As far as the post-mortem result, doctor find that death was due to asphyxia resulting from hanging. In the second post-mortem also, this was also the same opinion. The professionally examined about Dr. Singhi
opinion. Nevertheless, we have also still incorporated 302 because of the parents' request also, and also to explore if any in future anything else comes up that we have missed out. School authorities ingi moigi maransu karino haina koina adum investigation the SIT also investigated regarding the negligence and the abatement part of the school authorities also. Madugi matang nasu we have had arrests apart from the 2 hostel wardens. Son of the owner was also arrested. The owner, Mrs. Landhoni herself, also been arrested. These are the angles that we would like public to know also. People should have faith in us. For an investigation, so far we are covering all aspects. Mayamna karigumba any other angle labra hana thazaba leraga so akhoi da pau pirak pasing se akhoi na loina dum thiga. Ngasigi paugi mifamadu da sarug yakiba Imphal West ki SP K Meghachandra na haikibada Standard Robert Higher Secondary School ki mahairoi lekidraba asiga mari leinana police ki maike digi hiram khudingmak angle khudingmak chithaba tawdana thizan humzin bagi thabak chathari mesi asiga mari leinana school gi mapu yauna mioi manga police na phare wahang pauhang chathari mesi asi murder haibagi possible angle su police na nathai banate adubu miyamna tonga da social media gi kuthang da misi asi murder haibagi theory da fix tawraga irang hobi ganu ngasi su police na misi asigi matang da open suggestion kauzari witness da apan bapizaroi henadum taramna logani case asi murder ni haiba wafam leiragadi angang asi karamna hatlibano karamna hatli loinana kari khulai sizinaraga hatpano haiba wafam lakani Hekta bhapna sagalaga report semba yaroi masigi sumathakta expert doctor ki postmortem report ekoina taraina lobasu chumloi SP asana makha taraduna case asigi investigation gi saruk oina angang asi lairik ta khara sonba luinana school management gi maikei dagi corporal punishment pibagi wafam leidi masida sunatana laikhidraba angang asi broken family gi angang oiba loinana poktabi mamaga leiminaba loinana school city matamda thangwe banda leiba yumda leibagi mahutta harau rogda leibagi wafam loinana angang asi matam ayambada nungaitana mama mapana ningthina yengsindabagi wafam su leidi angang asigi notebook ta mahaki lekhidrabi apokpi bu ningsing duna iba wafam loinana mahangna nungaitana leidiba asidagi mamana lobiba laknanaba iramba warol kayasu thengnare Pibam asida mama mapa oiriba anigi maikaidagi detailed report ama loba changli case asigi matangda thizin humzin bagi thabak chathari case asiga mari leinana lakpa lead khudingmak investigation chathari miyamna yumpham yaudaba wafam singda thazabiganu observation thambiganu any fact amadi evidence lebiragadi investigating agency da share tobiu haina SP asina appeal tarakli aduga magi notebook sida magi mama se sida mama ai ware lao nang ai loba lao ko lo haibana singbase PS adama diary ki mong da ira thanamba adum masi khoi thengnare aduga mana even mama ani sibaw compare tawraga amana nungsi di haibagi baw lei koi ki broken family ki sainam su leiba even mama nabi kharana baw magi nature mong matau sida koi gi Ozada kay da hairaga parents sing baw kawrakanda parents sing na su intervention tawbai mahuta angang si chaibiraga thanamba ina ngangam ni si mathang ma tawhalaroi nang mathang amuk hana adumaina tawbai yaroi namanabi khanganba yaroi intervention tawbai mahuta angang si da hena pressure pisilaga thambagi kaino se hojik phawda lead phangi ope angle murder gi angle na kari no koi hojik kanna thigachari JSC ki member khangde any civilian amana su witness lairaga di puthok piro hojik sigi thokdok se thokpadagi ngasi baw sarang na base lepte ban meeting ama se leptabani na koi investigation da su phajana hamper oire Imphal West ki Wangoi Police Station na konba top sifai thongkhong Lakshmi Bazar da leiba Royal Academy of Advanced Learning Koba School gi boarding da leiba mahiroi ama school gi manakta leiba pukri amada siduna leiramle lekhidraba mahiroi adudi school asida class 10 tamliba chahi 15 khakta ngairiba Wangoi thongnawjam lekai dagi TH manglembagi machanupani thokdok thokphamdagi impact news na phangba pawgi matungina top sifaidagi elangbam ibomsa koba mioi amana linkhatpa school asida hangba boarding asida hawjik nupa amadi nupi punna mahiroi marfuma panna lei lekhidraba mahiroi asi chayol amagi mamangdagi school asigi boarding da nauna changlakhibani
mahak ngarang numidang chak toknarakpa matung numidang pung 8 makhairom tarakpadagi boarding asida leiramdabadagi imung manungda pau pinaraba matungda thinarakhibani. Ahing chupa school authority amadi imung manungna lekhidraba angang asi thiki loinana ngasi ayuk school asigi gate ki manakta leiba pukri amada lekhidraba mahiroi asigi sandal tauduna leiramba ubadagi pukri adu ising pam panduna situna inna khonki in khonba aduda lekhidraba mahiroi asi phanglakhibani angang phangbagi pau adu hek phangbaga wangoi police station ki team ama lakhi loinana Manipur forensic science ki team ama laktuna asiba hakchang adu yengsilaba matungda wangoi police na lokhatuna rims ki mok ta thamkhre ngasigi thokdok thokpham da wangoi municipal council ki chairperson El Babita SDC wangoi ZEO wangoi ki staff singh all Manipur recognized private school welfare association amadi mahiroi lob desam MSU gi mihut singh laktuna yengsanke Wangoi police ne FIR ama pandra misi asi makhatana thizin bahukre. Matang swais to break amaluzage break matung da India da Citizenship Amendment Bill chanahan ba yaroi haina Manipur people against Citizenship Amendment Bill manpack na Manipur gi governor gi kuthang da India gi Prime Minister da memorandum pisin kre haibagi pau amadi Manipur amasung malim gi tongan ba I pau sing puduna laksage impact news sumit yeng tatuna lebio maba amokana taram nok chari bulletin asigi makhata ba pau miam da bizari India the Citizenship Amendment Bill chanahan ba yaroi haina Manipur people against Citizenship Amendment Bill manpack na Manipur gi governor gi kuthang da India gi Prime Minister the memorandum pisin kre hiramasi gi matang da ngasi sega rotalaiba manpack ki office ta pangthokiba paumi singa unaba amada manpack ki convener Yumnamcha Dilip Kumar na hai ngasi World Indigenous Day kamari lenana North East Forum for Indigenous People Gimit yeng makhada state taret ki governor singi kuthangda state sing asigi ne fifth the yauriba lup singna India gi Prime Minister da kef asi chanaba yaroi haina memorandum amamam pisinki madugi sarugama oina manpack nasu ngasi asi Manipur gi governor gi kuthangda memorandum asi pisinbani memorandum asi maroina hauzik India da BJP na luching balengak asi laklaba matungda tongan ba apik pa furup singda pirakliba chaithing asidagi kanjanaba khongthang amani loinana miyam nasu hauzik oirakliba fibam asida mikup nahum singna leihoba matam oire manpack ki oinasu Citizenship Amendment Bill issue migrant singi issue amadi ILP gi issue singda miyam gi mang thadana khongjang changsinaba sem sadana leire haiki North East maru ina Manipur da asingba Citizenship Amendment Bill asidi sanaba sungya mag yaroi habise ngasi su yamna achetpa phirakulona na miyamda mikumna hom singnaba lauthokchari aduga sigumba Indian Parliament ta amasung Government of India gi loinana lead tawriba BJP gi party gi oba manifesto da su hana na yauduna laikhraba mo oibanina apunba India ama semnabagi damakta aduga apunba miyam gi oiba machet makai ta daba khongjang amada step ama lokhalakani haibagi namada Jammu Kashmir thugai rokpa asinadi North East ki miyam je tokai na thugai rakanda North East ki miyam gi apunba pangal thugai rakani haibagi singnaba lei Saknaraba fashion designer Robert Naurem gi apokpi Rekha gi misi gi warasin puraktriba fauba lekhidrabi Rekha gi macha ningol ani makhoi gi pongnapam singjamai mathak thokchom lekai da changthok changsin tawbata athingba thamle haina misi asi gi matang da semkhiba GSC na lauthokre misi asi gi achumba YL puthongna ba honariba GSC bo miyam da lan uhanaba Rekha gi machanupi Sharmila amadi Sarita na honarakpadagi lekai miyam na kupna khanarabagi matungda firep asi lobani haina GSC gi convener and Michael na phongdorakli ngasi lekai asida leba youth welfare organization gi loisang da pangthokpa paumi singa unabada convener na misi asigi matang da Rekha gi machanupi anina GSC na imung manunggi awaba mateng pangbagi mahutta makhoi gi apokpa mapabu maral sina na bohonare haina thamkiba laibak thibane Rekha gi mihat ki numit aduda lekhidrabi gi machanupa Robert na pikiba statement adugi matung inna GSC na khongjang changsinduna lakpani haiki laibak thiba thokdok adu thoktringai tha taruklumgi mamangda lamgi chayenaba amada ningai sangdana khiba leikhi haina Rekha gi machanupi ani na phungdoki bo wafambusu athoba matamda sengtokadabani haina mahakna phungdoki
ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯆꯕ ꯎꯍꯧꯕ ꯈꯪꯍꯧꯕ ꯃꯌꯥꯝꯗꯨ ꯈꯛꯇꯒꯤꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯗꯨꯅ ꯑꯀꯣꯟꯕꯗ ꯂꯩꯀꯥꯏꯅ ꯃꯤꯌꯥꯝꯅ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦ ꯔꯦꯈꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯁꯤꯗꯤ ꯂꯩꯀꯥꯏꯁꯤꯗ ꯆꯪꯉꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠ ꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯦꯂꯤꯐꯣꯟ ꯄꯥꯎ ꯐꯥꯎꯅꯖꯕꯗ ꯃꯥꯗꯤ ꯍꯥꯏꯔꯤꯕ ꯁꯤꯗ ꯀꯔꯤꯝꯇ ꯌꯥꯎꯖꯗ꯭ꯔꯦ ꯃꯣꯏꯒꯤ ꯃꯆꯦ ꯑꯅꯤꯅ ꯂꯣꯏ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯛꯏ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯆꯕ ꯎꯍꯧꯕ ꯈꯪꯍꯧꯕ Press Trust of India (PTI) की फोटोग्राफर औरंबा फांजोबम संतोष ने लेखिदबदा Editors Guild Manipur na awaba फोंदोरखली Editors Guild Manipur na थादोरक चिरोलमदा लेखिद्रबा संतोष पुलमदा मसिगी मनुंग हंजिन बमफम सिंगदा चतुना सोसाइटी असदा इथिलपीबा फोटो कया कापतुना पुथोरखिबा जर्नलिस्ट अमनी हाइना सिंथारखली Angang singbu tinjang kaijang daba masama wu faba tungi yumbirel ama oihananabagi dama routine immunization gi matawgumna deworming gi tablet pizabagi tangai fadaba lai haina Health and Family Welfare Manipur gi Principal Secretary Vumlunmang Walnam IS na fongdorakli Health and Family Welfare Department amasung State Health Society NHM Manipur na sinduna lamfel da leiba Medical Directorate ki hold pangthokiba National Deworming Day launch tawbagi thoramda mahangna makhata na hai Asigumba thoram asi Health Department khaktagi daita nate School Education amasung Social Welfare gisu chauraba daita le adugumba chauraba daita adu School Education amasung Social Welfare Department nasu lauri makhatana grassroots level dagi hoduna hena pak chauna daita lobagi tangai fadaba leiri haike Our idea is all our children should get immunization, all our children should get the better health. Or on social welfare side, the Anganwadi centers, we are also trying to improve, and that is a very important platform for the nutrition. One infected togragadi angang si akoy 1 to 19 years fogda leriba angang sing si akoy hainingaroy concentration wakani attendance pararoy school performance pararoy ay mo the nutritional effect lergani anemia lergani nasagi lethargy organi physically mo si makong chibise pe hamgani mabu kangkhatkani nagani ogani chaning thangning hoy Directorate of Rural Development and Panchayati Raj Manipur na sinduna Mission Green India gi makhada mass tree plantation ama lamboi khongnang khongda leiba Manipur Trade and Expo Center da pangthokre thoramadu da saruk yakiba RD and PR gi Minister TS Biswajit na hai miyoi ba khunaina umang wamang sing kaukthokpana maram oiraga mahosagi khalda akaiba kaya thokle environment amadi ecosystem da su yamna chauna akaiba kaya thokle Asigumba fibam asida ngasigi mirol sing amasung tungda lakadaba mirol sing na mahosagi khal ningthi na ngak senduna thambagi matangda khangminaba amasung environment kannanaba thorang sing haktheng nana thabak oina paikhatpa matam oire haiki Film Federation of India Nasinba Global Film Festival da Manipur ge saknaraba film director Romi Maitege Yours Fatfully haina mingthonba minute tara sangba film asi khalakle festival asi chatliba tha asigi kunmathoi dagi kunmanga fauba West Bengal ge Siliguri da pangthokani film asigi lead role Rosan Luang na oire makeup da Jenny Khurai editor na Johnny Maitei cinematographer na Kangabam Bikram na oire Yours Fatfully film asi Lebak asibu yamna nungsijaba naha amagi punsida hauzik oiriba law and order asina kadai fauba singna bage habadu nainaba philosophical oiba atenba film amani hariba film asimang handa pangthokiba Manipur State Film Awards ta Best Short Film Awards su phangba ngamkhrabani Imphal gi mayul lamda leiriba kaithel sing asida lamdam asigi tongan tongan ba furup cha kaya na lorolitik tawriba mafam asida India gi mafam kaya dagi lakpa miyoi kaya su punsi gi hingnana ba lanfamda thabak thoram kaya chathari Miyam sing asigi marakta Kanglei Economic Development Organization Kedo gi sinmi ama oina nongpok yaripok mamang lekai dagi lekhitraba M Chauba amadi Rani Leima ani gi machanopa Lamlong Higher Secondary School da class 12 tomliba maibam ibom jana selthum gi lamda sotharaba
mahaki imungi mateng pangna power lifting gi masana asiso 2018 dagi sanaduna lakli telaba matam khara asida mahakna national gi thakta pangthokpa power lifting championship marirak saruk yakre chaliba chahi asigi september 3 dagi 33 fawbada mongolia gi Ulaanbaatar da pangthokadaba Asian Classic and Equip Bench Press Championship da India gi team da All Manipur Powerlifting Association ge Sub Junior Boys 53 kg gi sanaroi ama oina saruk yagadauri tunggi asa yamna leidiba mating mathauna leiba sanaroi asina lamdam asigi lengak amadi sanababu yokhatningba mioi singna angama mating khara panghaningbagi apamba ama sanaroi asigi thamoi da chuduna leiri Thapa khunggang magi khunggang amada pokse khunggang desu koi gari su kana phangdaba duga laik lai su tamda su yamna khudong cha daba sana ba chatkada ba su gari gi khudong cha daba lai gi mana kedo da lai raga sana raga lai su tammaga sana ning mudi smai to da kedo da lai rakem duga ai sana ba su national gi thaka mari raksasar ai gi performance hajar de mai to da asian gi selection फंगजबनी अदुगा आई एशियन की selection फंगजरगसु एशियन selection फंगजय हाबगी हरावदी मायबदी दम पोय अदुगा सत्पा ngमोयरा हाबगी मायतबमदि दम मोसिदफा Kunmapan Suba All Manipur Shooting Competition gi 10 meter men's individual air rifle gi Masanada Blossom School Indoor Shooting Center gi Davidson KH NSU gi K Asis amasung Blossom School Indoor Shooting Center gi Levis Oinamna gold, silver, amadi bronze medal laukibaga loinana masana asigi junior men's ki masana dana Blossom School Indoor Shooting Center gi Davidson KH amasung Levis Oinam anina gold amadi silver medal amamam lauki 10 meter junior amadi senior women's individual air rifle gi masana ani asida Blossom School Indoor Shooting Center gi Veronica Lystrom amasung Jaitika Lystrom anina gold amadi silver medal sing lauki 10 meter junior amadi senior men's individual ISSF air rifles ki masana ani asida Imphal West ki Aryaman Lairanjamna gold medal amamam lauki bagaloinana masana asigi nupi gi kangloptana Blossom School Indoor Shooting Center ge Stacy Leitan Them nasu gold medal amalauki 25 meter men's individual center fire pistol gi masana da Imphal West ki Ajay Huidromna gold aduga masana asigi nupi gi kanglupta su Imphal West ki Punam Angomna gold medal amagalauke Manipur Rifles Association gi meeting makhada Khuman Lampak Sports Complex ke shooting range ta mamang thagi kunmapan dagi pangthokpa haukiba competition asida shooting gi tongan masana kunithoida Manipur gi shooting unit taruk tagi lakpa nupa amadi nupi sanaroi chama tara tarukna saruk yaki A. Pratap Singh Memorial Manipur University Inter-College Men's Football Tournament Thasigi Kunmari dagi pangthokpa hauragani hairi Manipur University Sports Committee Kanchipur Committee Makhada YK College Wangjing na yumbu oiduna Wangjing de leiba Kodompokpi ge sanabungda sanagadoriba tournament asida saruk yaningba Manipur University da affiliate tawraba college samadi institution singna akupamarol Manipur University Sports Committee Kanchipur amadi YK College Wangjing ani asidagi khanglaba yaragani haina tournament asigi convener na thadrokpa cherol amana khanghalakli Asia ge ahanba amadi malem ge ahum suba football tournament ama oriba Durand Cup ki chama kunmapan suba football tournament ke ngasi Haura Football Stadium da sanakiba Group D gi ani suba league ta Indian Air Force ki Sanaroi Al Akipna match asigi humpu manga suba minute ta chankiba match asigi amata ngarba panzaladuna Trau FC Kwakethelbu panzal amasanoda maitiba pibangamke West Bengal gi tongan ba stadium manga da se thariba tournament asida ISL dagi team manga I League dagi team taruk Armed Force dagi team mari amadi second division league dagi team ama yauna punna team tara taruk na group mari thokna khaidoktuna league match singda akan balamba tawnari Thasigi tara tarukta sanagadaba football tournament asigi group D gi league match samada Haura Football Stadium asida Trau FC Manipur amadi Chennai FC anina nungthilgi pung ahum taba matamda lamba tawnaragani
अरब द बुलेटिन से हेडलाइंस अमो नमयाम द थमजरी स्टैंडर्ड रॉबर्ट स्कूल की महिरो नुपी मचा अमा लेखिदबगा मरी लेनना मिसी असगी मायोक सेमखिब जीएससी न कौरी बपुंग 18 की बन मणिपुर की महौसा की पुंसी चावना अकायब पीख्रे स्टैंडर्ड रॉबर्ट स्कूल की केस पुलिस नफाजन की जेएससी क्लब की मेंबर थादोरक्तबदगी जेएससी की कन्वेनर यावना थांगवेबन की मियोई तरा पुलिस मखोइबुसु फाजनलिरो हाइदना सरेंडर तौख्रे पोस्टमार्टम रिपोर्टर स्टैंडर्ड रॉबर्ट स्कूल की लेखिद्रबी माहिरोई असी थौरी यानबदगी स्टीबनी हाइब खंगले मियामने इन्वेस्टिगेशन द मटिंग पांगबियो हाइना आईजीपी क्ले खोंसाइना आपी तौरखले टॉप सिफाई थोंगखोंग लक्ष्मी बाजार लेबा रॉयल एकेडमी ऑफ एडवांस लर्निंग की बोर्डिंग द लेबा क्लास 10 द तमलिबा माहिरोई अमा स्कूल की मनाक्ता लेबा पुखरी अमदा सीदुना लेरमले इंडिया द सिटीजनशिप अमेंडमेंट बिल चनहनब यारोय हाइना मणिपुर पीपल अगेंस्ट सिटीजनशिप अमेंडमेंट बिल मैनपेक्ना गवर्नर की खुथांग द प्राइम मिनिस्टर द मेमोरेंडम दिसखरे हाइरी